Nongmadi lambi farakini khanduna chatrik khunaugi nahasangna komla paksana thaba hona hore. Kurumjari Am-Istv pamjeng tabir basingbu taramna okchari pau sandokna pijari. Nongmadi lambi farakini khanduna chatrik khunaugi nahasangna komla paksana thaba hona hore. Matik chaba training tawdabana laina tina laktuna mahi chaba horakpada pambi lepkam kangduna sirakpa yaubada ngakthokpa haitabada ke longmi singkokta khut hapna hori. Hanadagi yumgi akwabada komla thaba chanai khanglagasu lambi thong fataba yonfamgi awaba laibana paksana thanaramde horakliba nahasangna lambi thongdi nongma fajarakini pothok hanaya Pothok hena puthokani haibaki wakhalonda paksana thaba horakpani. Horticulture Department na matik chaba training PB rabadi pothok fazana puthokpa ngamgani haibagi thazaba thamhauri. Hiramasida paudamama. Transportation gi shukha thaina gi ahan singna adu wabagi ko adu gi damak shukha jiba haiba tare adu yam tharal kari kana gera haibagi si mogi wakhan nonda adu leibagi ni hojik di koi naha sing kha thokpa matam da ko hojik di as thaba kanai nong na tadi nong ma di soidana lambi budi lakadamni haibagi thajaba lerga thaba hobani Gari lambi fatabni na ko ako gisi commercial da adum export tawba sidi yam waye mi atokpa khungi mi sing lakraga khra sida leibiba aduna income oiba hojik di lambi si season leye hojik winter season sida di gari nampu da khra chatpa yabni na khra di hojik di ukhur da di transport tawba hore farm makti nati inkhon da ko siman thana ye khun praja yam si ko adum thana ye adu go akoina at least chahiya mada 30-40,000 di tan bangami pamba chahi ju le pamba chahi ju le mala de dum lising ani hum su thok pa le adu khan thab su le mum da ko komla si akhoi aina thaba si ko hojik di pambi kunmak di siga dore adu tin khan kumba adum ka adu kari hidak sijina gera habdu akhoi di khangdamni na training kumba piradi ko amuka hina phaja thokani aduga export ki tamak so tun hina yang khangani so koi di si ma hoine teng pang re de hoine di tam hen su tong su to ngamba na tra di khoi si ngam da ba lau ju yo ni na ko ko sam to ba kri bu ba se Hana akhoi chatrik khunau asida komla tharakwa akhoi paipu gi haktaktagi komla tharapwa jon matam adudadi akhoi yonbham leitaba haitare palaga ju kadai yondoino habdo khangdabani na ji lambi ju phatabani na puraga yonbugi khutong chabda leitabana maram orkanda pambi amani tharamdi ngasidi haurakliba naharan singna thabu tharagadi lambi ji nongo semjarakani habigi wakhalonda komla sing thare adu pataw karamna afawa pothok puthokani amadi laina tina tarakanda kari hidak sizinagani khangdabana maram orkanda pali je phajari pali adu expert singna samana thagadami masinjak si hapdamni habani chingba takpiragadi amukka hena phagani hawa phawgal iba naha singna thabak sujaningba naha singna asumna komla thabagi iho ama laibasida Manipur lengakna inot ama hapiraga chatrik khunau asida sigumaina koi puthokko ngammagadi akona hoji tamlong komla haiduna maming chatliba asumna koigi chatrik khunau gi komla asida Manipur gi lengak ki maikaidagi hariba khul asida mari leinaba authority sing laaga matau karamna komla thagari karamna jathok akhaw puthokni habda tahaninggi apam khunja singi maikaidagi Hudori ado kunja singna haribu wafam asimak asumba lengak na tawham tokpa thaba amani hana lawjei lengak ki maikai di soidana haribu thaba ji pangthrok ni hagu thajab lejei Am-Istv pawdamakta aji lehak thabang loina pawdam jeriba nitakon sana jaw mitai chatrik khunau Am-Istv news National Highway 37 Infal Jiribam lambi gi khongsang mayada bolero pickup gari ama accident thokpada miyoi ama lekhidre miyoi manga asok apan nangkre thodok asi ngarang numidang pung 3 makhairom taba matamda thokibani gari adugi registration number AS01PC2403 ni
टेलीकॉम के मैचिन सिंह पुदुना लाखिबनी हारि बोलेरो अदु उचिवागी सांथेलदगे मोहम्मद असमीर कौबा मियोय अमना थौरखिबनी हारि असोप सिंह CRPF के 43 के एम्बुलेंस ना हॉस्पिटल दा पुखतखी हारि हुजिगते मब्रे अमतंग लौमिनासी Free varicose veins consultation camp लाक्लिबा दिसंबर की तारीख 19 दगी कुन भावबा अयुकी पुंग 10 दगी नुंगथिलगी पुंग अमा भावबा free varicose veins camp पांगथोक जगदौरी सर्जरी तौदना अमदी अहिंग लेक्तना endovenous laser treatment EVLT तौबा ओइबना नाबागी चांग हंथहली लोइनाना दाखफम सुलेहंदे अदोमना खोंगदा सिंगली चाकथोपगी लायोंग असि लेबिरगदी खुदोंग छाबा सि लौबी होंगनापगी दमक सीजर हॉस्पिटल्स लांगकोल नत्रगा पिजरिबा कांटेक्ट नंबर असिदा पाव फाविरकना बगंगंजरी होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभरनबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंगमक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano Alda betamo Sige yumse next time tina checksin na laksila thamgrabani ne Dadarang se juhar habaga amta kidrabo Asumna mayam na machalbu ngapshan dugum basigi yumasibu asoya ngan kokadabagi next time tina ngapseli next time ti jor habati ngakok na basembani German technology sina bana concrete katok na tina ba matamda kapam ng amuk hena hengal adli #TMT strength is in the quick मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेकिंग मतुंग मखा तारकपा पाउदा उख्रुल पुलिस फॉरेस्ट डिपार्टमेंट BSF असम राइफल अमदी नाफ की अपुनबा कांगबु अमना उख्रुल के यावलेन लमनाई चिंगफई एरियादा लम एकर निफुनिपान रोमदा थारंबा पोपी पांबी सिंग यांथतुना मांगहनख्रे हरि अमरोमदा उख्रुल के LM ब्लॉक एरियादा एकर कुंट्रा निथोय रोमदा थारंबा पोपी पांबी सिंग डिस्ट्रिक्ट पुलिस फॉरेस्ट डिपार्टमेंट तरुक सुबा मणिपुर राइफल अमदी तरा निपान सुबा असम राइफल की कांगबु अमना अमांगाता थोखनख्रे हरि अरोबेदा मरोबे पाव मुखन पिजरी नोंगमदी लंबी फरक्खिनी खंदुना चाट्रिक खुनौगी नहासिंगना कोमला पाक सना थाबा होंना हौरे हुजिक फावगी Am-Istv ना पिजबा पाव मता सलुशन जरे मिदेंग ताबिर पुमना मपु अमुकना ख्रुमजरी